ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯔꯨꯂꯤꯡ MLA-ꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯖꯤꯔꯤꯕꯥꯝꯒꯤ ꯃꯤꯆꯝ 6 ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯂꯨꯞ ꯑꯟꯂꯣꯐꯨꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯤ ꯍꯥꯏꯅ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯅꯨꯡꯗ ꯂꯥꯎꯊꯣꯛꯅꯕ ꯁꯦꯟꯇꯔꯗ ꯇꯛꯁꯤꯟꯕ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ Kautruk maning ching mathakta bunker kaya sajinna masing yamlaba kuki kulai paiba sing leishilakpadagi kautruk ki khunja sing mi paiba poknare hairi Lamdam asida oirakliba law and order ki fibam asigi yengnaga internet amasung broadband service ta athingba thamnamba adu ILL amasung FTTH service ki oina condition khanada komthoknagani haina Home ki Commissioner na khanilakli Thanipan khakta ngaiba angang ama yauna micham 6 hatpada chenaba miyoi khudingmak sibagi chairak pigadabani haina RPI Atwale ki National Secretary Meswar Thonawjamna phongdokre Amadi Nupi angang hatpalepu Manipuri ke afaspa 1958 lauthokadabani haiba demanda All Manipur United Clubs Organization na sindana miyam ki oiba khongchat ama chatuna khongjang changsekre